ꯑꯩꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯁꯥꯔ ꯕꯟꯇꯔꯥꯄꯨꯔꯒꯤ ꯁꯤꯂꯣꯡ ꯂꯩꯀꯥꯏ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯅꯥꯕꯥꯅꯟꯗ ꯕꯤꯗ꯭ꯌꯥ ꯃꯟꯗꯤꯔ ꯁꯦꯅꯤꯌꯔ ꯁꯦꯀꯦꯟꯗꯔꯤ ꯍꯥꯏꯅ ꯈꯪꯅꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯦꯇ꯭ꯔꯤꯛꯀꯤ ꯔꯤꯖꯜꯠ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯇꯥꯖꯕꯗꯒꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯑꯁꯤꯒ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒ ꯑꯩꯈꯣꯏꯅ ꯎꯅꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯆꯕꯅꯤ ꯑꯁꯣꯝ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯅꯤ ꯃꯔꯨꯑꯣꯏꯅ ꯁꯤꯂꯣꯡ ꯂꯩꯀꯥꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯑꯣꯖꯥ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯁꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯣꯛꯁꯤꯖꯦꯟꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯅꯥꯝꯃꯤꯕ ꯅꯨꯡꯁꯤꯠꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕꯗꯒꯤ ꯃꯐꯝ ꯑꯁꯤ ꯁꯤꯂꯣꯡ ꯂꯩꯀꯥꯏ ꯍꯥꯏꯅ ꯀꯧꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯃꯁꯨ ꯇꯥꯖꯩ ꯑꯇꯩ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯟꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏ ꯈꯪꯖꯗꯦ ꯑꯗꯨꯃꯈꯛ ꯋꯥꯐꯝꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯐꯪꯖꯩ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯆꯪꯉꯒ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒ ꯐꯪꯅꯗꯨꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯖꯔꯒ ꯁꯥꯇ꯭ꯔꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡꯅ ꯔꯤꯖꯜ ꯐꯖꯕꯒꯤ ꯃꯇꯥꯡ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯋꯥꯔꯤꯅꯆꯤꯡꯕ ꯀꯌꯥ ꯁꯥꯟꯅꯕꯗꯨ ꯑꯩꯈꯣꯏ ꯃꯈꯥꯗ ꯑꯃꯨꯛꯇꯪ ꯎꯅꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯗ ꯑꯃꯨꯛ ꯊꯝꯖꯔꯛꯀꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯅꯖꯔꯤꯕꯁꯤ ꯄ꯭ꯔꯅꯥꯕꯥꯅꯟꯗ ꯁꯦꯅꯤꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅꯤ ꯃꯐꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯗꯒꯤ ꯈꯪꯗꯦ ꯍꯧꯒꯠꯂꯛꯄꯗꯒꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯔꯤꯖꯜꯠꯁꯦ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯦꯇ꯭ꯔꯤꯛꯀꯤ ꯔꯤꯖꯜꯠꯁꯦ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯇꯥꯕ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯇꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯑꯁꯤ ꯎꯅꯖꯅꯤꯡꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕꯅꯤ ꯑꯍꯥꯟꯕꯗ ꯑꯣꯖꯥꯒꯤ ꯃꯤꯡ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒ ꯑꯣꯖꯥꯁꯤ ꯀꯗꯥꯏꯒꯤꯅꯣ ꯂꯩꯐꯝꯗꯨꯁꯨ ꯍꯥꯏꯕꯤꯔꯣ ꯑꯗꯨꯝ ꯃꯊꯪ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤ ꯍꯥꯟꯅ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯩꯗꯤ ꯂꯥꯛꯏꯕ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯕꯨ ꯑꯍꯥꯟꯕꯗ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩ ꯁ꯭ꯀꯨꯜꯁꯤꯒꯤ ꯀꯣꯟꯕꯤꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯕꯨ ꯈꯨꯔꯨꯝꯖꯔꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯍꯜ ꯑꯅꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯂꯝꯖꯤꯡ ꯂꯝꯇꯥꯛ ꯇꯧꯕꯤꯔꯝꯕ ꯑꯍꯜ ꯑꯅꯤꯒꯤ ꯃꯤꯡ ꯍꯥꯏꯖꯔꯒ ꯑꯃꯁꯨꯡ ꯑꯍꯜ ꯑꯅꯤꯕꯨ ꯈꯨꯔꯨꯝꯖꯔꯒ ꯑꯩ ꯋꯥꯔꯤ ꯍꯧꯖꯒꯦ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯅꯤꯁꯤ ꯑꯍꯥꯟꯕꯗ ꯂꯥꯏꯁ꯭ꯔꯝ ꯔꯥꯖꯀꯤꯁꯣꯔ ꯃꯇꯝ ꯑꯃꯒꯤ ꯁꯣꯁꯤꯌꯦꯂꯤꯁ ꯌꯥꯝꯅ ꯔꯤꯅꯣꯟ ꯁꯣꯁꯤꯌꯦꯂꯤꯁꯅꯤ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯁ꯭ꯀꯨꯜ ꯑꯁꯤ ꯂꯝꯖꯤꯡꯕ ꯍꯧꯕꯤꯔꯝꯃꯤ ꯃꯥꯒꯤ ꯃꯈꯥꯗ ꯑꯩ ꯁ꯭ꯀꯨꯜ ꯑꯁꯤ ꯆꯠꯊꯖꯔꯛꯄꯅꯤ ꯂꯣꯏꯅꯅ ꯑꯣꯖꯥ ꯑꯃꯒꯤ ꯃꯤꯡ ꯄꯜꯂꯕꯗ ꯑꯣꯖꯥ ꯍꯔꯤꯕꯥꯕꯨ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯑꯁꯤꯅ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯂꯝꯗꯥꯡꯗ ꯃꯔꯨ ꯑꯣꯏꯕ ꯂꯝꯖꯤꯡ ꯂꯝꯇꯥꯛ ꯇꯧꯕꯤꯔꯝꯕ ꯑꯣꯖꯥ ꯑꯅꯤ ꯑꯁꯤ ꯑꯍꯥꯟꯕꯗ ꯑꯩꯍꯥꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯑꯗꯨꯒ ꯑꯩꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯍꯥꯛꯀꯤ ꯃꯤꯡꯗꯤ ꯑꯦꯟ ꯏꯕꯨꯡꯉꯣꯃꯆꯥ ꯅꯤꯡꯊꯧꯖꯝ ꯏꯕꯨꯡꯉꯣꯃꯆꯥ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯤꯡꯗꯤ ꯅꯤꯡꯊꯧꯖꯝ ꯑꯃꯨ ꯑꯩꯒꯤ ꯂꯩꯐꯝ ꯁ꯭ꯀꯨꯜꯁꯤ ꯍꯦꯛ ꯃꯅꯥꯛ ꯑꯩꯈꯣꯏ ꯁꯤꯂꯣꯡ ꯂꯩꯀꯥꯏ ꯍꯥꯏꯅ ꯌꯥꯝ ꯑꯁꯨꯝ ꯈꯪꯅꯩ ꯇꯁꯦꯡꯅ ꯑꯣꯐꯤꯁꯤꯌꯦꯜ ꯃꯃꯤꯡꯗꯗꯤ ꯁꯨꯝ ꯁꯨꯟꯗꯔꯤ ꯄꯥꯔꯛ 3 ꯍꯥꯏ ꯑꯁꯤꯅꯤ ꯑꯩꯒꯤ ꯃꯤꯡ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯤꯡꯗꯤ ꯄ꯭ꯔꯅꯕꯥꯅꯟꯗ ꯕꯤꯗ꯭ꯌꯥ ꯃꯟꯗꯤꯔ ꯃꯁꯤ ꯑꯩꯈꯣꯏ ꯍꯧꯕꯗꯒꯤ ꯍꯥꯏꯔꯗꯤ ꯁꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯤ 1999 ꯗꯒꯤ ꯍꯧꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯆꯍꯤ 19 ꯌꯧꯔꯦ ꯍꯧꯔꯛꯄ ꯑꯗꯨꯕꯨ ꯃꯦꯇ꯭ꯔꯤꯛꯀ ꯊꯥꯕꯁꯤ ꯑꯩꯈꯣꯏ 2012 ꯆꯍꯤ 10ꯗꯒꯤ ꯑꯩꯈꯣꯏ ꯃꯦꯇ꯭ꯔꯤꯛꯀꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯍꯧꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯊꯥꯕꯗꯤ ꯍꯧꯕꯗ ꯃꯇꯝ ꯈꯔꯅꯤ ꯑꯩꯈꯣꯏ ꯕꯣꯟꯇ꯭ꯔꯥꯄꯨꯔ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯈꯥꯗ ꯁꯨꯝ ꯑꯩꯈꯣꯏ ꯊꯥꯔꯝꯃꯤ ꯃꯣꯏꯒꯤ ꯀꯣꯗ ꯁꯤꯖꯤꯟꯅꯔꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ 2019ꯗꯒꯤꯗꯤ ꯑꯩ ꯁꯨꯝ ꯄ꯭ꯔꯣꯚꯤꯟꯁꯤꯌꯦꯂꯥꯏꯖꯦꯁꯟ ꯐꯪꯉꯦ ꯑꯩꯈꯣꯏ ꯒꯣꯚ ꯑꯟꯑꯦꯗꯦꯗ ꯁ꯭ꯀꯨꯜ ꯍꯥꯏꯅ ꯃꯄꯨꯡ ꯐꯥꯕ ꯑꯩꯈꯣꯏꯒꯤ ꯒꯣꯚ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯏꯁꯥꯒꯤ ꯃꯤꯡꯗ ꯁꯨꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯔꯤ ꯁꯨꯝ ꯍꯧꯕꯗꯒꯤ 2012ꯗꯒꯤ ꯁꯨꯝ ꯊꯥꯔꯛꯄ ꯄꯔꯤꯈꯥ ꯃꯦꯇ꯭ꯔꯤꯛꯀꯤ ꯄꯔꯤꯈꯥꯗ ꯑꯌꯥꯝꯕ ꯁꯨꯝ ꯐꯅ ꯂꯥꯛꯏ ꯆꯍꯤ ꯑꯃꯠꯇ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯎꯗꯦ ꯁꯨꯝ ꯆꯥꯡ ꯑꯃꯗ ꯁꯨꯝ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏ ꯑꯩꯈꯣꯏ ꯁꯨꯝ ꯍꯣꯠꯅꯖꯕꯒ ꯂꯥꯛꯏꯕꯒ ꯁꯨꯝ ꯆꯥꯅꯩ ꯁ꯭ꯀꯨꯜꯒꯤ ꯔꯤꯖꯜꯠꯁꯤꯗꯤ ꯑꯩ ꯃꯦꯖꯤꯛ ꯀꯨꯝꯅ ꯊꯣꯛꯏ ꯍꯥꯏꯕ ꯇꯥꯏ ꯑꯗꯣ ꯃꯦꯖꯤꯛꯇꯤ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯑꯩꯗꯤ
ꯆꯥꯎꯅ ꯍꯥꯔꯗ ꯋꯥꯔꯛ ꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯕ ꯃꯦꯖꯤꯛ ꯑꯃꯗꯤ ꯅꯠꯇꯦ ꯇꯥꯞ ꯇꯥꯕꯗꯗꯤ ꯑꯩꯈꯣꯏꯅ ꯑꯣꯏꯔꯝꯗꯕ ꯈꯜꯂꯝꯗꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯨꯟꯁꯤꯗ ꯇꯁꯦꯡꯅ ꯈꯨꯟꯁꯤꯗ ꯂꯤꯡꯕ ꯁ꯭ꯀꯨꯜ ꯍꯥꯏꯕꯁꯤ ꯈꯨꯟꯁꯤꯗꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯇꯅꯤ ꯑꯩꯈꯣꯏꯅ ꯇꯝꯃꯤꯁꯦ ꯑꯗꯨꯒ ꯊꯪꯅꯕꯗꯒꯤꯗꯤ ꯃꯁꯤꯡ ꯂꯤꯛꯏ ꯑꯇꯣꯞꯄ ꯅꯟ ꯃꯅꯤꯄꯨꯔꯤꯅ ꯇꯝꯕꯁꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯈꯨꯟꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯁꯦ ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤꯡ ꯌꯥꯝꯅ ꯁꯥꯇ꯭ꯔ ꯑꯐꯕ ꯄꯨꯊꯣꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯦꯇꯤꯁꯐꯥꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯒ ꯑꯩꯅ ꯄꯨꯊꯣꯛꯏꯕꯁꯤꯒ ꯑꯩꯗꯤ ꯄꯨꯊꯣꯛꯄꯅ ꯆꯥꯡ ꯍꯦꯟꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯂꯧꯖꯩ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗ ꯀꯝꯄꯤꯌꯔ ꯇꯧꯗ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯁ꯭ꯀꯨꯜ ꯇꯥꯎꯟꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯈꯔ ꯁꯦꯟꯇꯔꯗ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯡꯁꯤꯗꯤ ꯃꯈꯣꯏ ꯈꯨꯡꯒꯪ ꯀꯌꯥ ꯑꯃꯗꯒꯤ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯌꯥꯝꯅ ꯄꯨꯟꯁꯜꯂꯒ ꯍꯥꯏꯗꯤ ꯑꯐꯕ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟꯅꯆꯤꯡꯕ ꯏꯖꯨꯀꯦꯇꯦꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯄꯨꯝꯅꯃꯛꯅ ꯄꯨꯟꯁꯜꯂꯒ ꯇꯝꯕꯅꯤꯅ ꯃꯣꯏꯗꯨꯒꯤ ꯄ꯭ꯔꯣꯗꯛꯁꯟ ꯑꯩꯒ ꯆꯦꯂꯦꯟꯖ ꯇꯧꯕ ꯍꯥꯏꯕꯗꯤ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯦ ꯑꯗꯨꯕꯨ ꯔꯤꯖꯜꯒꯤ ꯃꯇꯝꯗꯗꯤ ꯊꯣꯏꯗꯣꯛꯅ ꯇꯥꯗ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯤ 23ꯗꯒꯤ ꯉꯁꯤ 2020ꯗꯒꯤ ꯉꯁꯤꯐꯥꯎꯗ ꯑꯗꯣ ꯍꯟꯗꯛꯀꯤ ꯔꯤꯖꯜꯁꯨ ꯁꯨꯝ ꯊꯣꯏꯗꯣꯛꯅ ꯅꯣꯞꯇ ꯃꯥꯜꯂꯦ ꯈꯜꯂꯤ ꯍꯥꯏꯗꯤ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏ ꯐꯖꯕ ꯐꯖꯗꯕ ꯄꯨꯟꯅ ꯁꯥꯇ꯭ꯔ ꯀꯌꯥ ꯊꯥꯕꯗ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯁꯦ 13 ꯈꯛ ꯊꯥꯕꯅꯤ ꯑꯗꯨꯒ 9 ꯂꯣꯏꯅ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯂꯥꯛꯏ ꯑꯗꯣ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤꯗ 3 ꯈꯛ ꯂꯥꯛꯏ ꯍꯥꯏꯔꯤꯕ 3ꯁꯤ ꯃꯣꯏꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯐꯥꯔꯁ ꯗꯤꯕꯤꯖꯟꯒꯤ ꯂꯦꯚꯦꯜ ꯌꯧꯕ ꯃꯥꯒꯤ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯣꯏꯁꯤ ꯀꯝꯕꯤꯅꯦꯁꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕ ꯂꯥꯛꯄ ꯃꯇꯝꯗ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯄ ꯃꯇꯝꯗ ꯃꯔꯝ ꯈꯔ ꯂꯩꯕꯅ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯐꯦꯜ ꯑꯣꯏꯕꯅꯤ ꯑꯗꯣ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯊꯥꯔꯤ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯥꯁ ꯇꯧꯔꯒꯗꯤ ꯃꯣꯏꯁꯨ ꯁꯨꯝ ꯃꯥꯔꯛ ꯐꯖꯒꯅꯤ 100% ꯄꯥꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯝ ꯃꯃꯥꯡꯒꯤ ꯆꯍꯤꯗꯤ ꯁꯨꯝ 100% ꯁꯨꯝ ꯑꯣꯏꯅ ꯂꯥꯛꯏ ꯉꯁꯤꯐꯥꯎꯗꯤ ꯄꯦꯟꯗꯤꯡ ꯑꯝꯇ ꯂꯩꯇꯦ ꯑꯉꯥꯡ ꯑꯃꯇ ꯍꯟꯗꯛ ꯑꯍꯥꯟꯕ ꯑꯣꯏꯅ 3 ꯈꯛ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯂꯥꯛꯏ ꯍꯥꯏꯔꯤꯕ 3ꯁꯦ ꯈꯨꯗꯣꯡꯆꯥꯗꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯁꯕꯖꯦꯛ ꯀꯝꯕꯤꯅꯦꯁꯟꯗ ꯍꯥꯏꯗꯤ ꯃꯁꯤ ꯃꯔꯨꯑꯣꯏꯅꯗꯤ ꯃꯈꯣꯏꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯈꯔ ꯂꯩ ꯑꯉꯥꯡꯁꯤꯡ ꯀꯃꯟ ꯑꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯣꯏꯅ ꯆꯠꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯇ꯭ꯔꯥꯟꯁꯐꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯃꯤꯖꯣꯔꯥꯝꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯣ ꯐꯦꯜ ꯑꯣꯏ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯂꯥꯛꯏꯁꯤꯡꯁꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏ MILꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩ ꯃꯣꯏ ꯃꯤꯖꯣꯔꯥꯝꯗ ꯇꯝꯃꯛꯄꯅꯤ ꯃꯗꯨꯒ ꯃꯣꯏ ꯃꯐꯝꯗꯨꯒꯗꯤ ꯑꯩꯈꯣꯏ ꯑꯣꯜꯇꯔꯅꯦꯇꯤቭ ꯏꯪꯂꯤꯁ ꯐꯪꯉꯤ ꯑꯩꯈꯣꯏꯁꯤꯗ ꯈꯨꯟꯁꯤꯗ ꯂꯥꯛꯑꯒꯗꯤ ꯃꯈꯣꯏ ꯑꯣꯜꯇꯔꯅꯦꯇꯤቭ ꯏꯪꯂꯤꯁ ꯈꯨꯗꯣꯡꯆꯥꯕ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥꯗ ꯂꯩꯇꯕꯅꯤꯅ ꯑꯁꯥꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯁꯥꯝ ꯕꯣꯔꯗꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯜꯇꯔꯅꯦꯇꯤቭꯁꯦ ꯄꯤꯗꯦ ꯑꯩꯈꯣꯏ ꯄ꯭ꯂꯦꯟꯗ ꯍꯤꯜ ꯑꯦꯔꯤꯌꯥꯗ ꯀꯩꯅꯣꯗ ꯃꯗꯨ ꯑꯦꯂꯥꯎ ꯇꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯃꯁꯤ ꯑꯦꯂꯥꯎ ꯇꯧꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯤꯒ ꯁꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯔꯦ ꯑꯗꯨꯅ ꯍꯤꯟꯗꯤ ꯂꯧꯔꯛꯇꯕ ꯃꯥꯒꯤ ꯁꯕꯖꯦꯛꯇꯣ ꯍꯥꯏꯗꯤ ꯐꯦꯜ ꯇꯧꯕꯒꯤ ꯃꯔꯝꯁꯤꯕꯨ ꯍꯥꯏꯕꯅꯦ ꯐꯦꯜ ꯅꯠꯇꯦ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯂꯥꯛꯏꯁꯤꯕꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥ ꯍꯤꯟꯗꯤ ꯂꯧꯔꯛꯇꯦ ꯃꯤꯖꯣꯔꯥꯝꯗ ꯇꯝꯃꯤꯉꯩꯗ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯒꯗꯤ ꯃꯥ ꯍꯤꯟꯗꯤꯗꯣ MIL ꯑꯣꯏꯅ ꯂꯧꯔꯦ ꯑꯗꯣ ꯍꯧꯕꯗꯒꯤ ꯃꯥ ꯑꯣꯋꯥꯗꯒꯤ ꯑꯁꯨꯝ ꯃꯥ ꯇꯝꯕ ꯍꯧꯔꯦ ꯑꯁꯨꯝ ꯑꯗꯨꯒꯤ ꯗꯤꯐꯤꯀꯜ ꯑꯃ ꯂꯩꯔꯦ ꯑꯗꯩꯗꯤ ꯏꯂꯦꯛꯇꯤቭ ꯑꯣꯏꯅ ꯍꯤꯟꯗꯤꯗꯣ ꯂꯧꯖꯔꯒꯗꯤ ꯐꯒꯗꯕꯗꯣ ꯑꯃꯨꯛ ꯃꯈꯣꯏ ꯑꯦꯗꯚꯥꯟꯁ ꯃꯦꯠ ꯃꯣꯏ ꯏꯂꯦꯛꯇꯤቭꯇ ꯊꯝꯃꯦ ꯑꯦꯗꯚꯥꯟꯁ ꯏꯂꯦꯛꯇꯤቭꯁꯦ ꯈꯤꯇꯪ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯕꯖꯦꯛꯁꯤꯡꯁꯦ ꯃꯣꯏꯅ ꯃꯤꯖꯣꯔꯥꯝꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ MIL ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩ ꯃꯣꯏ ꯑꯜꯇꯔꯅꯦꯇꯤቭ ꯂꯧꯔꯒ ꯂꯥꯛꯑꯒ ꯁꯤꯒ MILꯗ ꯃꯈꯣꯏꯒꯤ ꯆꯥꯅꯕꯁꯦ ꯐꯪꯗꯕꯅꯤꯅ ꯑꯩꯈꯣꯏ ꯍꯤꯟꯗꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯕꯦꯡꯒꯣꯂꯤꯒꯨꯝꯕꯗꯤ ꯃꯣꯏ ꯍꯩꯅꯗꯦ ꯑꯃꯠꯇ ꯑꯗꯨꯅ ꯍꯤꯟꯗꯤꯁꯦ ꯀ꯭ꯂꯥꯁ 9ꯗꯒꯤ ꯗꯥꯏꯔꯦꯛ ꯍꯤꯟꯗꯤ ꯂꯧꯕꯅꯤꯅ ꯃꯣꯏꯗ ꯑꯆꯧꯕ ꯆꯦꯂꯦꯟꯖ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯆꯥꯎꯔꯕ ꯚꯥꯔꯁ ꯀꯣꯔꯁ ꯃꯌꯥꯝ ꯑꯃ ꯃꯦꯠꯁ ꯁꯥꯏꯟꯁ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯇ꯭ꯔꯤꯛꯀꯤ ꯀꯣꯔꯁ ꯃꯌꯥꯝꯁꯤ 9ꯗꯒꯤꯗꯤ ꯑꯁꯨꯝ ꯍꯥꯏꯗꯤ ꯈꯔ ꯚꯥꯔꯁ ꯑꯣꯏꯔꯕꯅꯤꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯗꯨꯒꯤ ꯃꯔꯛꯇꯨꯗ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ MILꯒꯤ ꯍꯤꯟꯗꯤꯁꯦ ꯃꯦꯟꯈꯠꯇꯣꯔꯤꯕꯅꯤꯅ ꯃꯉꯣꯟꯗ ꯑꯦꯛꯁꯇ꯭ꯔꯥ ꯂꯦꯕꯔ ꯑꯃ ꯆꯪꯉꯦ क्लास 1 तंबई मौंग मा अदुगा अचौबा मागी अचौबा कनो मा लेरे मतम काइथोकदब मा दैदी नंबर 2 दा एडवांस मैथ से अखोइने इलेक्टिव से अखोइने थमी अतोपा ऑप्शन जामना लेतबनिना एडवांस मैथ से अखोइने मौंदा कोइ पीबनिने को हाइदी मोइदा खरा अनिमक से अवाबो ओइखरबा स्कूल होंगपगी मरमननी अखोइगी हानदगी लेरकपा तमक बांगासिंगदि असुमै प्रॉब्लम से थोक्तबनिना असुम कंटिन्यू मोगी मागी सीक्वेंस अमत चखरबनिना थोइदोना वाब लेते अदहिदि जाम थाजदना मुपुनमक सुम फर्स्ट डिविजन ngata lakpa दी सेकेंड गुंबा थार गुंबा जाओ तो पकसे सुम हराउजी ताजा बदा जान नुंगाई कोइ ताजा बदा लेटर मार्क
ꯐꯪꯕ ꯂꯦꯇꯔ ꯀꯌꯥ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯐꯪꯕ ꯁ꯭ꯇꯨꯗꯦꯟꯠ ꯑꯍꯥꯟꯕ ꯁ꯭ꯇꯥꯔꯠ ꯐꯪꯉꯤꯕ ꯑꯉꯥꯡꯁꯦ ꯋꯥꯏꯁꯟꯇꯤ ꯀꯣꯏ ꯃꯥꯁꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁ ꯃꯦꯠꯁ ꯑꯗꯨꯗꯩꯗꯤ ꯃꯅꯤꯄꯨꯔꯤ ꯑꯃ ꯌꯥꯎꯔꯦ ꯑꯗꯣ ꯏꯪꯂꯤꯁ ꯂꯦꯇꯔꯁꯦ ꯃꯥ ꯑꯗꯨꯃꯥꯏꯅ ꯂꯧꯔꯛꯄꯅꯤ ꯁ꯭ꯇꯥꯔ ꯃꯥꯔꯛꯁꯦ ꯑꯗꯩꯗꯤ ꯃꯈꯥ ꯇꯥꯕꯁꯤꯡꯁꯦ ꯑꯩ ꯂꯣꯏꯅ ꯑꯩ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯂꯦꯇꯔꯗꯤ ꯂꯦꯇꯔ ꯑꯍꯨꯝ ꯂꯧꯕ ꯑꯉꯥꯡ ꯑꯅꯤ ꯌꯥꯎꯔꯦ ꯑꯅꯤ ꯂꯧꯕ ꯑꯍꯨꯝ ꯑꯃꯒ ꯌꯥꯎꯔꯦ ꯑꯗꯩꯗꯤ ꯂꯦꯇꯔ ꯑꯃꯈꯛ ꯂꯧꯕꯗꯤ ꯑꯃꯈꯛꯇꯅꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯑꯅꯤꯅ ꯑꯌꯥꯝꯕ ꯑꯅꯤꯒꯤ ꯃꯊꯛ ꯉꯥꯛꯇꯅꯤ ꯑꯩ ꯇꯣꯇꯦꯜ ꯂꯣꯀꯦꯁꯟ ꯑꯩꯕꯨ ꯇꯣꯇꯦꯜ ꯂꯦꯇꯔ 20ꯅꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯃꯣꯏ 13 ꯃꯣꯏ 10ꯒ ꯃꯣꯏ 9ꯅ ꯄꯨꯔꯛꯄꯁꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤ ꯌꯥꯝꯅ ꯐꯕ ꯐꯤꯕꯝ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯕ ꯇꯥꯟꯖꯥ ꯀꯩꯅꯣ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯐꯤꯕꯝ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯐꯕꯒꯤ ꯆꯥꯡꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯁꯨꯃꯥꯏꯅ ꯃꯦꯇ꯭ꯔꯤꯛꯇ ꯔꯤꯖꯜ ꯐꯖꯔꯛꯄꯁꯦ ꯇꯨꯡ ꯀꯣꯏꯅ ꯂꯩꯅꯕ ꯅꯠꯇ꯭ꯔꯒꯅ ꯍꯦꯟꯅ ꯈꯤꯇꯪ ꯐꯒꯠꯂꯛꯅꯕꯒꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯁꯤ ꯄꯦꯔꯦꯟꯁꯁꯤꯡ ꯂꯩꯔꯤꯕ ꯒꯥꯔꯖꯤꯌꯟꯁ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯁꯤꯡꯗ ꯂꯩꯔꯤꯕ ꯀꯔꯤ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯉꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯇꯧꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯇꯧꯅꯤꯡꯕꯗꯤꯀꯣ ꯇꯧꯅꯤꯡꯕ ꯂꯤꯁꯤꯡ ꯆꯥꯝꯗ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯂꯤꯁꯤꯡꯗ ꯆꯥꯝ ꯇꯧꯔꯝꯃꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯇꯧꯖꯅꯤꯡꯕꯁꯤꯕꯨꯅꯦ ꯍꯥꯏꯗꯤ ꯀꯨꯝꯁꯤ ꯇꯧꯒꯦ ꯈꯟꯕꯁꯦ ꯍꯦꯛꯇ ꯆꯍꯤ 2 ꯆꯪꯉꯤ 3 ꯆꯪꯉꯤ ꯑꯗꯩꯗꯤ ꯅꯣꯡꯃꯩ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯅꯣꯡꯃꯩ ꯉꯝꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯁꯦꯜꯒꯤ ꯃꯇꯥꯡꯅꯤꯅꯀꯣ ꯁꯦꯜꯅ ꯂꯣꯏ ꯇꯧꯒꯗꯕꯅꯤ나 ꯑꯩꯈꯣꯏꯗꯤ ꯎꯕꯗꯤ ꯂꯣꯏ ꯎꯔꯦ ꯆꯍꯤ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯍꯦꯟꯗꯣꯛꯅ ꯍꯩꯇ꯭ꯔꯒꯁꯨ ꯍꯤꯔꯝꯁꯤꯗ ꯆꯍꯤ 12 ꯂꯩꯔꯛꯂꯕꯅꯤꯅ ꯎꯖꯕ ꯈꯔ ꯑꯩꯅ ꯎꯕꯗ ꯄꯨꯝꯅꯃꯛ ꯎꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯎꯖꯕꯗ ꯇꯝꯖꯅꯤꯡꯕ ꯃꯌꯥꯝ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯈꯨꯜꯂꯛꯁꯤꯒꯁꯨ ꯑꯩꯈꯣꯏꯁꯨ ꯑꯣꯏꯍꯟꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯂꯩꯕ ꯇꯝꯕꯤꯁꯤꯡꯁꯤꯒꯁꯨ ꯐꯪꯍꯟꯅꯤꯡꯕ ꯑꯎꯕ ꯃꯌꯥꯝꯁꯤ ꯁꯔꯨꯛ ꯂꯤꯁꯤꯡꯗ ꯈꯥꯏꯗꯣꯛꯇ꯭ꯔꯒꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯅ ꯁꯤꯒ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯤꯁꯦ ꯌꯥꯝ ꯂꯤꯛꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯤ ꯇꯧꯅꯤꯡꯕ ꯌꯥꯝꯅ ꯂꯩꯔꯤ ꯃꯁꯤ ꯑꯩ ꯇꯞꯅꯗꯤ ꯑꯁꯨꯝ ꯇꯧꯔꯛꯏ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯄ꯭ꯔꯣꯒ꯭ꯔꯦꯁꯇꯤ ꯂꯥꯛꯏ ꯆꯍꯤꯒꯤ ꯌꯥꯝꯅ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯣꯏꯕ ꯉꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯕꯗ ꯈꯔ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯣꯏꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯀꯣꯒꯅꯥꯏꯖ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯁꯦꯜ ꯈꯣꯔꯁ ꯇꯧꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯃꯌꯥꯝ ꯌꯥꯎꯕ ꯍꯥꯏꯒꯗ꯭ꯔꯦ ꯃꯗꯨꯒꯤ ꯈꯣꯔꯁ ꯇꯧꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯐꯖꯕ ꯉꯝꯗꯦ ꯃꯤꯅꯤꯃꯝ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯗꯨꯗ ꯃꯦꯟꯇꯦꯟ ꯇꯧꯔꯦ ꯑꯗꯨꯗꯩꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯣ ꯀꯥꯔꯤꯀꯨꯂꯝ ꯂꯩꯕ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯗ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ software technology se education da puslak pa technology su samarang kaina lei masi sing se koi sel tingi sel changi te equipment myam hojik ti class se koi mi jaw de bagi sei mari manga gi matung da di asum yam school se mi jaw roi da bagi mong ma sum la bani do akoi su hana iroina na mayam ga iroina na koi na u bani no tongningi adu sel matang ni na hekta packet pati ngamde asi sing sidi sum lei ai tongning madi tongning masidi preng sana legre ado digitalize tongningi ngamdri khadi sum hore digitalize ka tawbase yam ngai tung koina makha tabde koi hujik oriba education system je koi community ki oina kari pen da balai masi matang su khara phongdok education matang di ko koi kulaki oina haijage paksawdudi koi matam da su lai textbook ki matang phang taw matang masi kari gino masi asoi se kari no masi matang kitang mari chung kitang phonok jamna pen da ba haitare edi angang sing da jamna khudung chahan da ba akoi ngasi akoi gi authority manipuri ki haitare sahitya gi natraga meitei akoi gi muchimba akoi leiba organization aso so ba leiba mayam ai saruk hak thengna saruk jaw pa ngamdragasu unajabadi sum unajaraga aina kongai aina thengna ba wa sia toy habdi hak thengna school da thengna ba saruk khotang maroi na khoi gi MIL manipuri ki matang da jam na khoi jam wai habdi kai no haidu da khoi suklagi sungpang pang de MIL manipuri se ase akoi metim sa puno maki wari ne ba akhoina mating ni jaru ba kan da khoi gi keno gi government gi school meitei na tamba school sing da khoina ni jaru ba matam da su mo su sumaina haibire mo su sude ai mo ba sude hai textbook se mani MIL gi to aina haijani mana sini akhoi gi khulak meitei gi khunda meitei na maroina tamba school sing da meitei macha ayamba tammi haiba tamba meitei macha na tamba phuma haiba se masiga akhoi meitei saita su akhoi sum jukat pangam doini haibadi akhoi lasting wen doini akhoi each and every meitei macha pno se akhoi meitei ron loi taminga tan ado
ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯄꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯅꯤꯔꯨꯕꯗꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯣꯏ ꯁꯤꯖꯤꯟꯅꯈ꯭ꯔꯕ ꯕꯨꯛ ꯐꯥꯎꯗ ꯃꯣꯏ ꯍꯟꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡ ꯂꯩ ꯑꯗꯨꯒꯤ ꯃꯐꯝꯗꯨꯒꯗꯤ ꯑꯩꯈꯣꯏꯅ ꯐꯪꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕ ꯍꯥꯏꯕꯨ ꯀꯔꯤ ꯅꯣꯠꯁꯀꯨꯝꯕꯁꯦ ꯁꯨꯝ ꯁꯤꯖꯤꯟꯅꯖꯔꯦ ꯑꯗ ꯌꯥꯝꯅ ꯂꯥꯟꯕ ꯃꯑꯣꯡꯒꯤ ꯂꯥꯏꯔꯤꯛ ꯈꯨꯇꯥꯛꯅꯤ ꯅꯣꯠꯁꯇꯒꯤ ꯑꯩꯈꯣꯏ ꯂꯧꯔꯒ ꯇꯥꯛꯆꯩ ꯑꯗ ꯇꯦꯛꯁ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯎ ꯐꯪꯗ꯭ꯔꯦ ꯇꯦꯛꯁꯁꯦ ꯃꯁꯤ ꯇꯦꯛꯁ ꯕꯨꯛꯁꯦ ꯃꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯒꯤ ꯅꯣꯂꯦꯖꯇꯅꯤ ꯀꯔꯤ ꯂꯝꯕꯤ ꯂꯩꯕꯤꯕꯒꯦ ꯑꯗꯨꯁꯨ ꯃꯁꯤ ꯍꯥꯏꯕꯤꯌꯨ ꯑꯩ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯇꯦꯛꯁ ꯌꯥꯝ ꯋꯥꯕꯁꯤꯗ 10ꯃꯨꯛꯀꯤ ꯃꯃꯥꯡꯗꯗꯤ ꯑꯩ ꯋꯥꯔꯝꯗꯦ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯤꯇꯩ ꯃꯌꯦꯛ ꯆꯠ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯃꯅꯤꯄꯨꯔꯗ ꯐꯣꯡꯕ ꯇꯦꯛꯁ ꯕꯨꯛꯇꯣ ꯑꯩꯈꯣꯏ ꯁꯨꯝ ꯄꯥꯏ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯐꯥꯎꯟꯗꯦꯁꯟꯁꯤꯗꯤ ꯁꯨꯝ ꯃꯥꯟꯅꯔꯒ ꯀꯔꯤꯝ ꯅꯠꯇꯦ ꯑꯩꯈꯣꯏ 9, 10ꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯇ꯭ꯔꯤꯛꯀꯤ ꯁꯦꯂꯦꯕꯁꯀꯨꯝꯕꯗꯤ ꯁꯨꯝ ꯃꯥꯟꯅꯕꯅꯤꯅ ꯇꯦꯛꯁ ꯕꯨꯛ ꯁꯨꯝ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏ ꯍꯥꯏꯗꯅ ꯑꯗꯨꯒꯗꯤ ꯃꯥꯟꯅꯔꯤꯉꯩꯒꯤ ꯃꯌꯦꯛ ꯃꯥꯟꯅꯔꯤꯉꯩ ꯕꯪꯒ꯭ꯂꯥ ꯃꯌꯦꯛꯅ ꯏꯕꯅꯤꯅ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯐꯣꯡꯕ ꯂꯥꯏꯔꯤꯛꯁꯦ ꯑꯁꯨꯝ ꯑꯩꯈꯣꯏ ꯄꯨꯔꯛꯑꯒ ꯁꯨꯝ ꯁꯤꯖꯤꯟꯅꯩ ꯀ꯭ꯂꯥꯁꯇ ꯑꯗꯣ ꯑꯁꯥꯝꯒꯤ ꯑꯣꯏꯅ ꯃꯁꯤ ꯇꯦꯛꯁ ꯕꯨꯛꯁꯦ ꯐꯪꯅꯅꯕꯒꯤ ꯀꯔꯤ CSO ꯃꯌꯥꯝ ꯂꯩꯔꯤ ꯑꯣꯔꯒꯥꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯃꯩꯇꯩꯒꯤ ꯂꯨꯆꯤꯡꯕ ꯑꯗꯩꯗꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯁꯦ ꯇꯥꯟꯅꯔꯒ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯑꯦꯡꯒꯜꯗꯒꯤ ꯆꯪꯉꯒꯗꯤ ꯇꯦꯛꯁ ꯕꯨꯛꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯕꯒꯤ ꯑꯣꯞꯁꯟ ꯂꯩꯕꯤꯕꯒꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯦ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯌꯦꯛꯅ ꯃꯅꯤꯄꯨꯔꯗ ꯇꯝꯕ ꯍꯧꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕ ꯉꯝꯗ꯭ꯔꯦ ꯂꯥꯛꯇ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯅ ꯃꯇꯝ ꯈꯔ ꯁꯨꯝ ꯀꯩꯅꯣꯗꯒꯤ ꯑꯣꯐꯤꯁꯇꯒꯤ ꯈꯔ ꯋꯥꯏꯔꯛꯄ ꯑꯗꯩ ꯑꯃꯟꯕ ꯇꯧꯅ ꯑꯩꯈꯣꯏ ꯈꯔ ꯆꯠꯊꯔꯦ ꯃꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯕ ꯑꯃꯗꯨ ꯑꯣꯏꯗꯕꯅꯤꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯃꯥꯏꯅ ꯀꯣꯛꯀꯗꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯇꯦꯛꯁ ꯕꯨꯛ ꯄꯕ꯭ꯂꯤꯁꯤꯡ ꯁꯣꯁꯥꯏꯇꯤ ꯃꯣꯏꯒꯤ ꯁꯥꯈꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯀꯥꯊꯨꯜꯔꯨꯠꯇ ꯂꯩ ꯑꯗꯨꯒ ꯑꯩ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯪꯒꯗꯒꯦ ꯍꯥꯏꯗꯅ ꯃꯣꯏꯒꯤ ꯑꯗꯨꯗ ꯂꯩꯕ ꯑꯣꯐꯤꯁꯥꯔꯗꯨꯒ ꯑꯩꯅ ꯇꯥꯟꯅꯖꯩ ꯑꯗꯨꯒ ꯑꯣꯐꯤꯁꯥꯔꯗꯨꯅ ꯍꯥꯏ ꯍꯥꯏꯗꯤ ꯅꯪ ꯗꯤꯔꯦꯛꯇꯔꯗ ꯆꯤꯊꯤ ꯑꯃ ꯏꯌꯨ ꯍꯥꯏꯗꯤ ꯄꯥꯕ꯭ꯂꯤꯁ ꯇꯧꯅꯕꯒꯤ ꯑꯗꯩ ꯅꯣꯏ COCSꯤꯡ ꯇꯧꯔꯒ ꯍꯥꯏꯗꯅ ꯍꯥꯏ ꯑꯗꯨꯒ ꯑꯩꯅ ꯃꯥꯒꯤ ꯋꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯅꯣ ꯑꯩ ꯂꯦꯇꯔ ꯑꯃꯁꯨ ꯗꯤꯔꯦꯛꯇꯔꯗ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ ꯗꯤꯔꯦꯛꯇꯔꯗ ꯇꯦꯛꯁ ꯕꯨꯛꯁꯦ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯕ ꯄꯥꯔꯁꯅꯦꯜ ꯑꯣꯏꯕ ꯑꯣꯏꯗꯕ ꯑꯩ ꯁꯨꯝ ꯑꯩꯒꯤ ꯄꯦꯟꯗꯕ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯃ ꯑꯩ ꯁꯨꯝ ꯇꯧꯏ ꯑꯗꯨ ꯊꯥꯏ ꯑꯗꯨꯒꯤ ꯈꯨꯠꯊꯥꯡꯁꯤ ꯑꯗꯨꯁꯨ ꯑꯩ ꯁꯨꯝ ꯑꯩꯒꯤ ꯀꯣꯄꯤ ꯑꯃꯁꯨ ꯂꯩꯍꯧꯔꯤ ꯃꯗꯨꯒꯤ ꯏꯐꯦꯛꯁꯦ ꯀꯔꯤ ꯂꯥꯛꯀꯦ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯇꯣ ꯑꯩ ꯈꯪꯉꯤ ꯂꯥꯛꯑꯣꯏ ꯍꯥꯏꯕ ꯁꯨꯝ ꯏꯔꯤꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯣꯏꯅ ꯍꯥꯏꯕꯗꯨꯗ ꯑꯣꯐꯤꯁꯥꯔꯗꯨꯅ ꯍꯥꯏꯕꯗꯨꯒ ꯏꯌꯨ ꯍꯥꯏꯕꯗꯨꯒ ꯁꯨꯝ ꯏꯕꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯏꯔꯒꯁꯨ ꯏꯐꯦꯛ ꯂꯥꯛꯀꯗꯕꯗꯤ ꯃꯥꯟꯗꯦꯅ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯑꯃꯨꯛ ꯍꯥꯏ ꯃꯣꯏꯒꯤ ꯏꯟꯆꯥꯔꯖ ꯑꯃ ꯂꯩꯕꯗꯨꯗ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯒꯤ ꯀꯥꯊꯣꯜꯗ ꯂꯩꯕꯗꯨꯗ ꯃꯥꯅ ꯍꯥꯏ ꯍꯥꯏꯗꯤ ꯑꯩ ꯖꯥꯃꯩ ꯇꯧꯅ ꯑꯩꯈꯣꯏ ꯇꯦꯛꯁ ꯕꯨꯛꯁꯦ ꯀꯃꯥꯏꯅ ꯐꯪꯕ ꯌꯥꯏ ꯑꯗꯩ ꯕꯪꯒ꯭ꯂꯥꯁꯤꯡꯒꯤꯗꯤ ꯃꯣꯏ ꯂꯣꯏꯅ 4th ꯁꯦꯜ ꯊꯣꯛꯏ ꯑꯩꯈꯣꯏꯒꯤꯅ 4th ꯁꯦꯜ ꯁꯄ꯭ꯂꯥꯏ ꯒꯣꯔꯃꯦꯟꯒꯤ ꯐ꯭ꯔꯤꯗꯨꯗꯤ ꯐꯔꯦ ꯏꯁꯣꯀꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ 4th ꯁꯦꯜ ꯂꯩꯔꯒ ꯐꯪꯕ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯌꯥꯅꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯌꯥꯅꯤ ꯑꯗꯨꯕꯨ ꯀꯟꯗꯤꯁꯟ ꯈꯔꯗꯤ ꯂꯩ ꯍꯥꯏ ꯃꯥꯅ ꯍꯥꯏ ꯍꯥꯏꯗꯤ ꯑꯦꯚ꯭ꯔꯤ ꯀ꯭ꯂꯥꯁꯇ ꯂꯦꯞꯄꯗ 1,000 ꯇꯥꯗꯅ ꯑꯣꯔꯗꯔ ꯇꯧꯒꯗꯕꯅꯤ ꯍꯥꯏ ꯑꯗꯣ ꯂꯅꯥꯏ ꯑꯣꯏꯅꯅꯤ ꯑꯗꯨꯑꯣꯏꯗꯤ ꯑꯩꯅ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯒ ꯀ꯭ꯂꯥꯁ ꯑꯃꯗ 1,000 ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯝꯗꯣꯏꯁꯤꯗꯤ ꯀꯣꯠ ꯁ꯭ꯔꯦꯅꯤꯗꯒꯤ ꯍꯧꯔꯒ 10 ꯐꯥꯎꯅꯤꯗꯣ ꯑꯗꯨꯅ ꯑꯩꯅ 1,000 ꯍꯥꯏꯁꯤꯗꯤ ꯂꯥꯛ ꯌꯧꯈ꯭ꯔꯦ ꯀꯣꯄꯤ ꯂꯥꯛ ꯑꯃ ꯍꯥꯏꯁꯤ ꯁꯨꯝ ꯁꯤꯟꯐꯝ ꯑꯃꯒꯤ ꯋꯥꯐꯝ ꯂꯩ ꯑꯩꯈꯣꯏꯗꯤ ꯄꯣꯞ ꯁꯤꯟꯐꯝ ꯑꯣꯏꯕꯅꯤꯅ ꯑꯩ ꯈꯟꯐꯝ ꯈꯪꯗꯕ ꯑꯃꯈꯛ ꯊꯣꯛꯑꯦ ꯑꯩ ꯀꯃꯥꯏꯅ ꯁꯤꯗꯤ ꯑꯩꯒꯤ ꯇꯔꯞꯇꯒꯤꯗꯤ ꯃꯁꯤ 4th ꯁꯦꯜꯒꯤ ꯑꯣꯔꯗꯔꯁꯤꯗꯤ ꯑꯩ ꯑꯣꯔꯗर ꯇꯧꯕ ꯉꯝꯃꯣꯏ ꯆꯨꯝꯅ ꯑꯩꯈꯣꯏꯗꯤ ꯍꯦꯕꯤꯠ ꯂꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯍꯩꯅꯕꯤ ꯑꯃ ꯂꯩ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯦꯅꯤꯒꯤ ꯕꯨꯛꯁꯦ ꯑꯣꯔꯗर ꯇꯧꯕꯅꯤꯅ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯑꯣꯔꯗर ꯇꯧꯔꯒꯁꯨ ꯌꯥꯒꯗ꯭ꯔꯥ ꯁꯨꯝ ꯄꯥꯕ꯭ꯂꯤꯁ ꯇꯧꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩ ꯁꯨꯝ ꯄ꯭ꯔꯣꯄꯣꯁꯇꯨ ꯁꯨꯝ ꯆꯪꯉꯨꯕꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯀꯤ ꯃꯤꯐꯝ ꯑꯃꯗ ꯁꯨꯝ ꯍꯛꯊꯦꯡꯅꯅ ꯎꯅꯕ ꯌꯥꯝꯅ ꯐꯣꯔꯀꯥꯁ ꯑꯣꯏꯅ ꯅꯠꯇꯕ ꯑꯁꯨꯝ ꯈꯔ ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯤꯡꯗ ꯑꯩ ꯇꯁꯦꯡꯅꯗꯤ ꯑꯩ ꯃꯁꯤ ꯋꯥꯐꯝꯁꯦ ꯃꯌꯥꯝ ꯊꯝꯖꯈ꯭ꯔꯦ ꯑꯗꯣ ꯃꯣꯏ ꯂꯥꯏꯠ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯇꯥꯔꯦ ꯊꯣꯏꯗꯣꯛꯅ ꯃꯔꯨ ꯑꯣꯏꯅ ꯍꯟꯖꯟꯅ ꯂꯧꯕꯤꯈꯤꯗꯦ ꯍꯥꯏꯗꯤ ꯁꯨꯝ ꯂꯥꯏꯠ ꯑꯣꯏꯅ ꯁꯨꯝ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯃꯥꯏꯒꯤ ꯑꯆꯤꯟꯕ ꯃꯥꯏꯀꯩ ꯃꯣꯏꯒꯤꯁꯨ ꯏꯝꯄꯣꯔꯇꯦꯟ ꯄꯤꯕ ꯃꯥꯏꯀꯩꯁꯨ ꯑꯩꯅ ꯁꯨꯝ ꯎꯕꯅꯤꯅ ꯑꯩꯒꯤꯁꯨ ꯑꯆꯤꯟꯕꯅꯤ나 ꯑꯩꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯌꯦꯡꯒꯗ꯭ꯔꯥ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯈꯟꯒꯗ꯭ꯔꯥ ꯁꯤ ꯃꯥꯏꯀꯩꯁꯦ ꯑꯩ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯅ ꯑꯩ ꯁꯨꯝ ꯑꯩ ꯗꯣꯟ ꯃꯥꯏꯀꯩꯗ ꯌꯥꯝ ꯐꯦꯁꯤꯁ ꯇꯧꯔꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯁꯦꯟꯐꯝꯁꯦ ꯌꯥꯝꯅ ꯆꯥꯎꯕꯅꯤꯅ ꯉꯝꯗꯤ ꯉꯝꯃꯦꯕ ꯑꯩꯈꯣꯏ ꯄꯨꯜꯂꯒꯗꯤ ꯉꯝꯃꯦꯕ ꯄꯨꯜꯂꯗꯤ ꯉꯝꯃꯤ CSO ꯈꯪꯗꯦ NGO ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯄꯨꯜꯂꯒꯗꯤ ꯁꯦꯟꯐꯝꯁꯦ ꯉꯝꯃꯦꯕ ꯁꯣꯏꯗꯅ ꯂꯥꯏꯔꯤꯛꯁꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯂꯩꯈꯤꯗꯣꯔꯤꯕꯅꯦꯕ ꯁꯤꯌꯣꯔ ꯃꯁꯤꯗꯤ ꯉꯝꯒꯅꯤ ꯑꯍꯥꯟꯕꯒꯤ ꯍꯧꯗꯣꯛꯄ ꯍꯥꯏꯗꯤ ꯑꯣꯔꯗर ꯇꯧꯔꯒ 1,000 ꯀꯣꯄꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯕ ꯑꯗꯣ ꯁꯤꯌꯥꯔ ꯇꯧꯔꯒ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯈꯣꯝꯖꯟꯅꯕ ꯑꯃꯁꯨꯡ ꯇꯥꯟꯅꯕꯁꯦ ꯑꯃꯅ
ꯑꯩꯈꯣꯏꯗꯤ ꯑꯩꯅ ꯕꯣꯟꯇ꯭ꯔꯥꯄꯨꯔ ꯂꯩꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣꯗ ꯁꯤꯜꯆꯔꯗ ꯔꯣꯡꯄꯨꯔꯗ ꯑꯣꯖꯥ ꯃꯩꯇꯩ ꯑꯃꯅ ꯇꯧꯔꯦ ꯃꯥꯏꯗꯨ ꯁꯥꯇ꯭ꯔ ꯃꯩꯇꯩ ꯁꯨꯝ ꯖꯥꯃꯤ ꯈꯔ ꯑꯗꯩꯗꯤ ꯁꯤꯔꯣꯏ ꯂꯤꯂꯤ ꯂꯩꯔꯦ ꯁꯤꯔꯣꯏ ꯂꯤꯂꯤꯒꯤ ꯑꯣꯖꯥꯗꯨ ꯐꯣꯟ ꯇꯧꯔꯦ ꯑꯗꯩꯗꯤ ꯃꯥꯁꯨ ꯃꯁꯥꯒꯤ ꯀꯩꯅꯣ ꯑꯃ ꯑꯣꯏꯗꯕ ꯑꯩꯈꯣꯏꯅ ꯂꯛꯈꯤꯄꯨꯔ ꯂꯩꯔꯤꯕ ꯁꯨꯅꯥꯏ ꯁꯤꯜꯆꯔ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯐꯝ ꯃꯐꯝꯁꯤꯡꯁꯦ ꯃꯣꯏꯅ ꯄꯥꯛ ꯆꯥꯎꯅ ꯂꯩꯔꯤꯕ ꯏꯁꯨꯝꯁꯤꯡꯁꯤꯒꯤ ꯀꯣꯑꯣꯄꯔꯦꯁꯟꯁꯤ ꯃꯣꯏꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯁꯣꯏꯗꯅ ꯃꯊꯧ ꯇꯥꯕꯅꯤꯅ ꯑꯩ ꯃꯣꯏ ꯈꯔ ꯑꯩꯈꯣꯏ ꯄꯨꯟꯃꯤꯟꯅꯔꯒ ꯋꯥꯔꯗꯔꯁꯦ ꯇꯧꯔꯁꯤꯔꯥ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯃꯨꯛ ꯇꯧꯔꯝꯃꯦ ꯆꯍꯤ ꯑꯃꯗꯤ ꯁꯦꯟꯐꯝꯁꯤ ꯂꯥꯏꯔꯤꯛ ꯑꯃꯗ ꯂꯨꯄꯥ ꯀꯌꯥ ꯇꯥꯅ ꯑꯔꯥꯎꯟꯗꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛꯁꯤꯗꯤ ꯌꯥꯡꯈꯩꯗꯒꯤ ꯇꯥꯔꯔꯣꯏ ꯂꯨꯄꯥ ꯌꯥꯡꯈꯩ ꯇꯦꯛꯁꯕꯨꯛ ꯂꯥꯛ ꯑꯃ ꯍꯥꯏꯁꯦ ꯁꯨꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯈꯔ ꯇꯥꯟꯅꯕ ꯑꯃ ꯅꯠꯇ꯭ꯔꯒꯗꯤ ꯀooperation ꯑꯃ ꯅꯠꯇ꯭ꯔꯒꯗꯤ ꯍꯦꯛꯇ ꯏꯇꯣꯝꯇꯅ ꯇꯧꯕꯗꯤ ꯌꯥꯗꯦꯗꯣ ꯑꯗꯨꯅ ꯁꯤ ꯃꯥꯏꯀꯩꯁꯤꯃ ꯑꯩ ꯈꯤꯇꯪ ꯈꯟꯕ ꯋꯥꯠꯂꯦ ꯑꯗꯨꯅ ꯖꯦꯔꯣꯛꯁ ꯇꯧꯕ ꯑꯃ ꯇꯧꯔꯒ ꯑꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯃꯗꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯒꯨꯝꯕ ꯃꯦꯟꯇꯦꯟ ꯇꯧꯕ ꯑꯗꯩꯗꯤ ꯀꯔꯕꯥꯔ ꯑꯣꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕꯅ ꯁꯦꯜ ꯊꯥꯗꯔꯒ ꯑꯩꯈꯣꯏ ꯃꯁꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯃꯥꯏꯁꯨ ꯄꯥꯛꯀꯅꯤ ꯃꯥ ꯁꯣꯏꯗꯅ ꯃꯥꯅ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯁꯥꯍꯤꯇ꯭ꯌꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛ ꯑꯦꯖꯨꯀꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ NGOꯁꯤꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯀꯔꯤꯒꯨꯝꯕꯗ ꯃꯁꯦ ꯑꯩꯈꯣꯏꯗꯤ ꯅꯝꯐꯨꯗ ꯐꯣꯔꯁ ꯁꯦꯜꯁꯦ ꯊꯣꯛꯍꯟꯕ ꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤ ꯂꯧꯗꯕ ꯅꯝꯗꯅ ꯍꯥꯏꯗꯤ ꯃꯣꯏꯗ ꯄꯥꯕ꯭ꯂꯤꯁ ꯇꯧꯍꯟꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯦꯄꯤꯇꯦꯜꯗꯨꯒ ꯊꯥꯗꯒꯗꯕꯗꯣ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯣꯗꯀꯨꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯂꯩꯗꯅꯀꯣ ꯈꯔ ꯆꯥꯎꯕ ꯈꯔ ꯂꯤꯡꯅ ꯂꯩꯕꯁꯤꯡꯁꯤꯅꯅꯦ ꯃꯈꯣꯏꯅ ꯍꯥꯏꯗꯤ ꯗꯤꯔꯦꯛꯇꯔꯗ ꯑꯩꯈꯣꯏꯒꯤ ꯑꯄꯤꯜꯁꯦ ꯇꯧꯕꯤꯔꯕ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯕꯤꯕ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯐꯣꯔꯠ ꯁꯦꯜꯗ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯌꯦꯅ ꯒꯣꯔꯃꯦꯟꯗ ꯆꯥꯎꯔꯥꯛꯅ ꯍꯧꯖꯤꯛꯇꯤ ꯃꯩꯇꯩꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯗꯤ ꯈꯥꯏꯕꯣꯛꯄꯨ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯪꯂꯤꯁ ꯃꯤꯗꯤꯌꯝꯗꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯖꯥꯝꯃꯦ ꯑꯗꯨ ꯇꯝꯃꯤꯁꯦ ꯑꯗꯣ ꯃꯩꯇꯩꯔꯣꯟꯗ ꯂꯩꯍꯧꯔꯤꯕꯁꯤꯒ ꯁꯨꯝ ꯄ꯭ꯔꯣꯄꯣꯔꯁꯅꯦꯠ ꯆꯥꯡꯗ ꯁꯨꯝ ꯑꯦꯚꯔꯦꯖ ꯑꯃꯗ ꯈꯥꯏꯕꯣꯛ ꯑꯣꯏꯕꯒꯤ ꯂꯥꯛꯑꯕꯅꯤ나 ꯑꯩꯈꯣꯏꯒꯤꯁꯨ ꯐꯣꯔꯠ ꯁꯦꯜꯒꯤ ꯄ꯭ꯔꯣꯗꯛꯁꯟ ꯇꯧꯕꯗ ꯃꯣꯏ ꯁꯨꯝ ꯆꯠꯀꯗꯧꯕ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯈꯤꯇꯪ ꯄꯨꯁ ꯇꯧꯕꯤꯔꯗꯤ ꯁꯤꯡꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯇꯦꯛꯁꯕꯨꯛꯁꯦ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯣꯠꯅꯕꯗꯤ ꯃꯊꯧꯅꯤ ꯑꯩꯈꯣꯏ ꯂꯅꯥꯏ ꯆꯤꯟꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯗꯤ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯒꯤ ꯃꯣꯏ ꯑꯣꯐꯤꯁꯀꯤ ꯀꯧꯔꯛꯄ ꯆꯦꯟꯕꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯧꯔꯛꯄ ꯁꯪꯗꯦ ꯍꯥꯏꯗꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯣꯐꯤꯁꯀꯤ ꯔꯤꯂꯦꯁꯟꯁꯤꯁꯨ ꯑꯆꯧꯕ ꯃꯣꯏꯅ ꯀꯔꯤ ꯍꯥꯏꯇꯅꯣ ꯍꯥꯏꯗꯤ ꯑꯆꯧꯕ ꯀꯩꯅꯣ ꯑꯃ ꯃꯤ ꯑꯃ ꯔꯤꯂꯦꯁꯟ ꯑꯃ ꯂꯩꯇꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯇꯝꯁꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗꯕꯨ ꯃꯇꯝ ꯀꯥꯏꯊꯣꯛꯀꯗ꯭ꯔꯥ ꯑꯣꯐꯤꯁ ꯔꯤꯂꯦꯁꯟꯕꯨ ꯃꯇꯝ ꯆꯦꯟꯒꯗ ꯀꯥꯏꯊꯣꯛꯀꯗ꯭ꯔꯥ ꯑꯗꯩꯗꯤ ꯃꯌꯥꯝꯁꯤꯒꯤ ꯑꯣꯖꯥ ꯃꯌꯥꯝꯁꯨ ꯈꯔ ꯃꯦꯅꯦꯖ ꯑꯃ ꯆꯪꯉꯤ ꯑꯣꯖꯥꯁꯤꯡꯁꯨ ꯇꯣꯞ ꯇꯣꯞꯄ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯅ ꯄꯨꯔꯥ ꯄꯥꯏꯈꯤꯕꯗꯨꯅꯦꯕ ꯃꯊꯧ ꯇꯥꯔꯤꯁꯦ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯅꯗꯤ ꯑꯇꯩ ꯑꯣꯖꯥꯁꯤꯡ ꯆꯦꯟꯅꯗꯕꯅꯦ ꯆꯦꯟꯅꯗꯕ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯗ ꯆꯦꯟꯅꯔꯗꯤ ꯉꯝꯗꯦꯕ ꯑꯗꯨꯒꯤ ꯊꯕꯛꯇꯨ ꯆꯦꯟꯗꯣꯏꯗꯣ ꯉꯝꯗꯕ ꯑꯗꯨ ꯍꯥꯏꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯔꯤꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯅꯝꯐꯨꯗ ꯑꯩꯈꯣꯏꯅꯁꯨ ꯏꯟꯚꯦꯁ ꯇꯧꯗꯕꯅꯤ ꯑꯗꯨꯝ ꯃꯣꯏꯅ ꯐꯣꯡꯕꯤꯔꯒꯗꯤ ꯐꯣꯡꯕ ꯌꯥꯏ ꯍꯥꯏꯗꯤ ꯕꯪꯒꯥꯂꯤꯒꯤ ꯐꯣꯡꯉꯒ ꯑꯩꯈꯣꯏ ꯀꯔꯤ ꯐꯣꯡ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯐꯖꯅ ꯂꯣꯏ ꯃꯩꯇꯩ ꯂꯣꯟ ꯇꯝꯅꯕꯁꯨ ꯁꯨꯝ ꯄꯨꯁ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯩꯈꯣꯏꯅ ꯇꯝꯃꯒ ꯑꯣꯖꯥ ꯄꯤꯕꯤꯗꯕ ꯑꯗꯩꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯁꯥ ꯃꯇꯣꯝꯇ ꯊꯥꯖꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥꯏꯔꯤꯛꯁꯨ ꯂꯩꯇꯕ ꯑꯗꯨ ꯂꯅꯥꯏ ꯍꯣꯠꯅꯕ ꯍꯥꯏꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯗꯨꯗ ꯃꯥꯡꯉꯤꯕ ꯂꯦꯕꯔꯗꯣ ꯑꯇꯣꯞꯄ ꯃꯥꯒꯤ ꯁꯕꯖꯦꯛ ꯑꯇꯣꯞꯄꯗ ꯇꯧ ꯇꯥꯔꯒꯗꯤ ꯑꯉꯥꯡꯗꯣ ꯁꯨꯝ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯃꯗ ꯍꯦꯟꯒꯠꯄ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯧꯕ ꯌꯥꯏꯗ ꯃꯁꯤꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯊꯦꯡꯅꯖꯔꯛꯏ ꯃꯁꯤꯒꯤ ꯇꯦꯛꯁꯕꯨꯛ ꯐꯪꯗꯕꯒꯤ ꯑꯣꯖꯥꯅ ꯀ꯭ꯂꯥꯁꯇꯩꯒ ꯇꯥꯟꯊꯣꯛꯄ ꯌꯥꯎꯋꯦꯕ ꯅꯪ ꯇꯦꯛꯁꯕꯨꯛ ꯂꯩꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯤ ꯇꯥꯟꯊꯣꯛꯄꯗꯤ ꯇꯣꯛꯑꯗꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯥꯛꯇꯣꯔꯤ ꯇꯣ ꯑꯩꯈꯣꯏꯅ ꯐꯪꯍꯟ ꯇꯥꯕꯅꯤꯗꯣ ꯔꯤꯛꯁꯇꯣ ꯑꯩꯈꯣꯏꯅ ꯂꯧꯕꯅꯤꯅ ꯑꯉꯥꯡ ꯐꯪꯗꯦ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩ ꯂꯥꯏꯔꯤꯛ ꯂꯩꯇꯦ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯗो ꯃꯥꯗꯤ ꯐꯪꯗꯕ ꯖꯥꯇꯦꯕ ꯑꯩꯈꯣꯏꯅ ꯔꯤꯛꯁ ꯂꯧꯔꯤꯕꯅꯤꯅ ꯑꯉꯥꯡꯗꯣ ꯄꯥꯁ ꯇꯧꯗꯕ ꯖꯥꯇꯦ ꯍꯩꯇꯕ ꯖꯥꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯇꯦꯛꯁꯕꯨꯛ ꯁꯦꯝꯗꯣꯏꯅꯦꯕ ꯇꯦꯛꯁꯕꯨꯛ ꯁꯦꯝꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤꯡꯒꯤꯗꯤ ꯈꯨꯗꯣꯡꯆꯥꯔꯤꯕ ꯃꯣꯏꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯍꯔꯥꯎꯅꯩ ꯀꯣꯝꯊꯣꯛꯄ ꯑꯃ ꯃꯁꯤꯒꯤ ꯄꯦꯟꯗꯕꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯗꯣ ꯉꯁꯤꯁꯤꯐꯥꯎꯗ ꯑꯗꯨꯝ ꯊꯦꯡꯅꯔꯤꯃꯦꯕ ꯇꯦꯛꯁꯕꯨꯛꯀꯤꯁꯦ ꯑꯣꯖꯥꯅ ꯑꯩ ꯏꯁꯥꯃꯛ ꯑꯣꯖꯥꯅ ꯇꯦꯛꯁꯕꯨꯛ ꯌꯥꯎꯗꯦꯅ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯈꯔ ꯇꯥꯟꯊꯣꯛꯈꯤꯑꯕ ꯍꯧꯖꯤꯛꯄꯨ ꯇꯦꯛꯁꯕꯨꯛ ꯂꯩꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯃꯁꯤ ꯑꯩꯅ ꯉꯁꯤ ꯈꯪꯉꯛꯄ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯑꯃ ꯐꯥꯎꯋꯦꯕ ꯀꯔꯤꯒꯤ ꯇꯥꯟꯊꯣꯛꯏꯅꯣ ꯍꯥꯏꯅ ꯇꯦꯛꯁꯕꯨꯛꯀꯤ ꯑꯋꯥꯠꯄꯁꯦ ꯀꯔꯝꯅ ꯐꯪꯒꯅꯤ ꯍꯥꯏꯕꯗꯨ ꯃꯥꯏ ꯃꯀꯣꯛꯇꯨꯒ ꯈꯟꯈꯤꯗꯦꯕ ꯑꯣꯖꯥꯗꯣ ꯑꯩ ꯗꯥꯏꯔꯦꯛ ꯍꯥꯏꯖꯔꯤꯁꯤꯅꯦ ꯏꯟꯇꯔꯚꯤꯌꯨ ꯑꯁꯤꯗ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯣꯖꯥꯗꯨꯅ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯗ ꯀꯩꯗꯧ ꯇꯥꯏꯅꯗꯣꯏꯅꯣ ꯁꯤꯅꯤꯗ ꯇꯦꯛꯁꯕꯨꯛꯇꯨꯕꯨ ꯑꯩꯈꯣꯏ ꯄꯥꯕꯣꯟ ꯂꯩꯗꯣꯏꯔꯅ ꯑꯗꯨ ꯑꯩꯈꯣꯏ ꯄꯥꯕꯣꯟꯅ ꯅꯣꯏ ꯅꯄꯥꯅ ꯅꯣꯏ ꯄꯦꯔꯦꯟꯁ ꯒꯥꯔꯖꯤꯌꯟꯁꯤꯡꯅ ꯂꯩꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯄꯥꯕꯣꯟꯅ ꯄꯥꯕ꯭ꯂꯤꯁꯔ ꯇꯧꯕꯒꯤ ꯇꯥꯏꯞꯇ
oja mami di panjar bagi ko adu maina isam de thengna re ai ngasi interview oja ga log jeri ta ai sigi video siga ai thado kan ya sigi was ai mon thengnar was oja du tantu yeba textbook jaw de so kuira ba matam chi da tantu ri ba maksu lali matam du ko textbook kada de phangi kana na phung mu du ko khang innocent ne ba chak dong no ri ba high school gi chhatra ne hoji bok sigi pen da ba hoji bo leiram me oja wan hoji thengnar biram me asi tungda jam chaw problem ni se yamna chawba problem ni masi hujik su ojan thengna biri oja ogi tungda chawri besing nong thengna hodin ne machina pen da badun oja na tabiri besing na oja akoi oja kai khna jeri oja sina pen phongdok li besi textbook ki matang da masi ga main point oina khanbira ga tabiri besing na masi matang da puning chingsin bira ga kari toraga di jaga da gen so idra jabe option ni leidine boja jai thudona luba thapak ni nate lubadi nate kana gumba luhalli miya ba luhan bani duga thawai joksan da ai di akoina di sum ai waro budi jade me ai haijaning ba katang ai thamoi tagi ko waro bitana ba hana haijera ga ai haijegi kai dai duga koi gi site gi jamna haibi ba mayam koi oja sing mayam koi tajei function da uje koi meeting kan ba ko da meeting kan ba haibisi da dia ha ma da di tam ni so like se tam ne meeting tam ba si kan ba se education nam changi education si ne ba do koi private oigera government oigera tami ba ngang sing di like phangan ba si changi hai se mani mai ti kan ba da education ni changi ba education changi me do ilai ba koi gi khwai tagi kano kan ba di hairaga isam jamba kan ba hairaga kan ba tam hai le thabok to kan bai thabok se ron da hojen da basi asi mata pen de kai na tu ga jengsen bi da basi to khoin haija ba matam da mi ku puno bote de ai me dai thok da haija ba du leite zum mari leina ba khoi tina ba rom pang adai di matam ni thabok thorom pareng lak ba matam da sum hanga chei kai na tu ga masi amtang lobi ra ga di ai na ai tattana thami adugo madugi muta result di ngasi ko kai ma lak mun de masih kitang nomba mandi sangi mani jam lain na sum phang baja bani koi kitang keno to bira ga di sarkar da koi aina thagi ba keno to apil ma ka publish for sale gi da ma ta publish to view hai na hai bo se to ai di sam na ai isa gi wa lanai keno ma ka ki penje da ba ma ka ki to bom thok ma la na ai he da ai su kari kai thola ke hai da ji gen ji bani adu bane khangai je su listing dei ta da na pong doi ni hai na ra pa do adu gi khang pa ni mayam kok chung sin minara ga di application do dustbin da langdok ta na bagi mong da ki usi jai akoi na pi jan pi da dustbin da langdok mong da la hore adu ga mayam kok chung sin laga kana da pi ga di my table da phami ba mapu du na pa ga da gi hebse mase thora ka doi ne dei di ai na su marak ta tawja ba lai ra mitron gi ba khoi gi lairi zon ba dukan da magi kana da ba smain to biyo khoi myam lai ga da ba lai so ba di sum kana ni khoi su lai ge sum myam lai nang sum to bi ra ga di smaina sel kha thada ra ga di hai wa sorry khoi gi library ke am su lai ba ai sum haijaru ba ni ko sum to bi wa da hai ai ji gi hai ba ai point mo ade hai pa to ai di ka to ra ga di hoji gi dumai na masing do order tong ma ga di to khoi sum pa khoi sum chei ani o mari da khoi sum ching na loi ne ba mathang amuk order loi ni jam na paisa si ma phung bari putha re ka di oi loi ba su sui oi ma chei ani ma like to khala stock ta late oina le ni pending na le ni ado ma sum ma cover tong wari su jam ngari pen da bagi tane ki community da thengnari basi jana su myam atai te haning was myam leram gini laibadi jam re laibadi puna maksu haira ga su he hairo ga su nungai ba awaba ngata aduga nungai badi angang singna akhoi gi di kaino ni sel compare to ga di akhoi na ngasi phangi ba sel siga haira ga di akhoi government school da phangi ba ja magina akhoi puno maki kone tasing na haira ga di maji ikai ba suwani aduga haidui sina kari haidui jade ba haidui besina kari no haiduga the how much we are dedicated for especially for me ai gi di siga jung sahi kunmari kunmanga aina siga len ba haise pesa phang da bida kana umna di si commercial nei khale ba de commercial sungoi ba jate ba haibadi asiga commercial kamai oini kari ga du khulak ni chhatra leite akobo jadi lebe mato tai result phata ra ga adu idare ga di ai kamai oza ro course to dana kamai result phadori ta ai na phangi pesa se ai lo ba jati ba ai di madu ai oza singi pi su link pi ra bone ba laiba income do source to lik pani na oza du di pi da ba jate ma interest lo da ba jate oza sing se dedicate to hon da ba jate adu na dedicate na lem na di lai ba ja mani to masigi matching si ai ya choba ai gi
ꯍꯥꯏꯗꯤ ꯑꯋꯥꯕ ꯃꯐꯝ ꯑꯃꯅꯦꯕ ꯁꯤꯒꯤ ꯃꯦꯟꯅꯕ ꯃꯇꯥꯡꯁꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯈꯨꯜꯂꯛꯇꯗꯤ ꯑꯩꯒꯤ ꯀꯣꯃꯔꯁꯤꯌꯦꯜꯅꯦꯅ ꯈꯟꯕꯤꯔꯒꯗꯤ ꯑꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯂꯩꯀꯪꯗ ꯂꯨ ꯊꯨꯝꯕ ꯑꯃꯅꯦꯕ ꯍꯥꯏꯗꯤ ꯈꯨꯜꯂꯛꯇ ꯍꯥꯏꯗꯤ ꯁꯣꯝ ꯁ꯭ꯀꯨꯜ ꯑꯃ ꯂꯤꯡꯉꯒ ꯑꯉꯥꯡ ꯄꯨꯊꯣꯛꯅꯕ ꯑꯗꯩ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯀꯥꯏꯅ ꯈꯟꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯔꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯆꯥꯅ ꯂꯤꯡꯈꯤꯕꯗ ꯖꯧ ꯖꯧ ꯂꯥꯎꯔꯒ ꯑꯐꯕ ꯁꯥꯇ꯭ꯔ ꯂꯧꯔꯒ ꯐꯠꯇꯕꯇ ꯏꯟꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯗꯤ ꯐꯠꯇꯕ ꯂꯥꯛꯑꯦ ꯑꯐꯕ ꯂꯥꯛꯑꯦ ꯑꯂꯥꯛꯄ ꯂꯧꯔꯦ ꯑꯩꯈꯣꯏꯗꯤ ꯑꯂꯥꯛꯄ ꯑꯉꯥꯡꯗꯣ ꯖꯣꯈꯠꯄ ꯁꯦꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅꯤ ꯈꯨꯟꯁꯤ ꯈꯛꯇꯒꯤ ꯁꯥꯇ꯭ꯔꯅꯤ ꯑꯩꯈꯣꯏ ꯇꯥꯛꯏꯁꯤꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯨꯟꯁꯤꯗꯒꯤ ꯇꯥꯛꯑꯒ ꯈꯨꯟꯁꯤꯗꯒꯤ ꯃꯇꯝ ꯑꯃꯗ ꯄꯨꯊꯣꯛꯑꯝꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯍꯧꯕꯗ ꯆꯍꯤ ꯑꯃꯗ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯑꯃ ꯌꯥꯎꯕ ꯑꯅꯤ ꯌꯥꯎꯕ ꯑꯍꯨꯝ ꯌꯥꯎꯕꯁꯦ ꯌꯥꯝꯅ ꯉꯪꯊꯣꯛꯑꯝꯃꯤ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯍꯥꯏꯗꯤ ꯌꯥꯝ ꯋꯥꯅ ꯑꯃ ꯌꯥꯎꯕꯁꯦ ꯂꯥꯏꯒꯨꯝꯃꯤ ꯈꯜꯂꯤꯁꯦ ꯋꯥ ꯂꯥꯎꯅꯔꯤꯃꯦꯕ ꯋꯥ ꯂꯥꯎꯔꯤꯅꯤ ꯑꯗꯩꯗꯤ ꯃꯇꯝ ꯈꯔ ꯆꯠꯈ꯭ꯔꯦ 1979ꯗꯒꯤꯔ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝ ꯂꯥꯛꯄꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝ ꯑꯣꯜꯂꯛꯄꯗꯒꯤ ꯂꯥꯏꯔꯤꯛꯀꯤ ꯀꯩꯅꯣꯁꯦ ꯈꯔ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯇꯧꯕꯒꯤ ꯀꯩꯅꯣꯁꯦ ꯈꯔ ꯍꯟꯊꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝ ꯍꯦꯛ ꯑꯣꯟꯈꯤꯕꯗꯒꯤ ꯈꯔ ꯌꯥꯝꯅ ꯑꯦꯛꯁꯂꯦꯟ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗꯣ ꯂꯩꯔꯛꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯁꯣꯊꯔꯛꯄ ꯑꯗꯩ ꯑꯟꯐꯤꯌꯔ ꯈꯔ ꯁꯤꯖꯤꯟꯅꯔꯛꯄ ꯑꯦꯛꯖꯥꯝꯗ ꯅꯠꯇ꯭ꯔꯒ ꯄꯦꯄꯔ ꯖꯤꯡꯕꯗ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯤꯗꯤꯌꯥꯗ ꯐꯥꯔꯦ ꯇꯨ ꯇꯧꯔꯦ ꯗꯥ ꯇꯧꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤꯗꯁꯨ ꯌꯥꯝꯅ ꯊꯣꯛꯄꯒꯨꯝꯕ ꯍꯥꯏꯗꯤ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯎꯖꯈꯤꯕꯗꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝꯗ ꯑꯟꯐꯤꯌꯔ ꯑꯣꯏꯕꯒꯤ ꯀꯩꯅꯣ ꯈꯔ ꯁꯨꯝ ꯎꯏꯗꯅ ꯁꯨꯝ ꯁꯤꯙꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯈꯔ ꯃꯇꯤꯡ ꯊꯣꯛꯄꯒꯤ ꯀꯩꯅꯣ ꯑꯣꯏꯗꯕꯁꯦ ꯐꯥꯔꯁ ꯗꯤꯕꯤꯖꯟꯒ ꯌꯥꯎꯁꯜꯂꯛꯇ꯭ꯔꯦ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟꯅꯕꯨ ꯑꯩꯈꯣꯏ ꯑꯦꯛꯁꯂꯦꯟ ꯑꯣꯏꯈꯠꯂꯦ ꯑꯗꯩꯗꯤ ꯈꯔꯅꯤ ꯃꯃꯥꯡ ꯑꯩꯈꯣꯏ ꯆꯍꯤ 2012 ꯍꯥꯏꯗꯨꯗꯒꯤꯗꯤ ꯑꯩꯈꯣই ꯏꯪꯂꯤꯁ ꯂꯦꯇꯔ ꯂꯧꯕꯒꯁꯦ ꯑꯩꯈꯣꯏ ꯍꯧꯈ꯭ರೆ ꯏꯪꯂꯤꯁ ꯂꯦꯇꯔ ꯂꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯌꯥꯝꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕ ꯑꯣꯏꯖꯕ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯄꯪꯇꯧ ꯇꯧꯖꯔꯒꯁꯨ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯪꯂꯤꯁꯇ ꯂꯦꯇꯔ ꯂꯧꯔꯛꯄꯁꯦ ꯁꯨꯝ ꯁꯣꯏꯗ꯭ꯔꯦ ꯑꯗꯣ ꯏꯪꯂꯤꯁ ꯂꯧꯅꯤ ꯀꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯪ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯤ ꯀꯩꯅꯣ ꯍꯥꯏꯗꯣ ꯑꯗꯣ ꯑꯉꯥꯡꯁꯤꯡꯗꯨꯅ ꯂꯧꯁꯜꯂꯛꯑꯃꯤꯅ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯇꯥꯛꯄꯁꯨ ꯁꯨꯝ ꯏꯋꯥ ꯋꯥꯗꯦ ꯑꯗꯩ ꯃꯣꯏꯅꯁꯨ ꯁꯨꯝ ꯄꯪꯄꯪ ꯐꯪꯖꯜꯂꯛꯑꯦ ꯑꯗꯩꯗꯤ ꯑꯣꯏꯗꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛ ꯑꯉꯥꯡꯁꯤꯡꯗꯨꯅ ꯄꯨꯔꯛꯄꯗꯣ ꯑꯗꯒꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯄꯩꯁꯥ ꯂꯨꯄꯥ ꯐꯪꯕꯒꯤ ꯅꯠꯇꯕ ꯑꯗꯩꯗꯤ ꯃꯥꯡꯗꯕꯒꯤ ꯀꯥꯟꯅꯗꯕꯒꯤ ꯅꯠꯇꯕ ꯑꯁꯨꯃꯥꯏꯅ ꯔꯤꯖꯜ ꯄꯨꯔꯛꯄꯁꯤꯅ ꯑꯩꯈꯣꯏ ꯊꯃꯣꯏꯁꯦ ꯏꯅꯣꯠ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒꯤ ꯊꯧꯅꯥ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯔꯤꯖꯜꯁꯦ ꯁꯨꯝ ꯄꯨꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯈꯪꯗꯕ ꯇꯥꯛꯄꯒꯤ ꯑꯋꯥꯕꯁꯦ ꯈꯪꯗꯕ ꯁꯦꯟ ꯊꯨꯝ ꯊꯤꯗꯕ ꯍꯥꯏꯗꯤ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯍꯤ 24-25 ꯑꯃ ꯁ꯭ꯀꯨꯜꯗ ꯃꯇꯝ ꯃꯥꯡꯕꯁꯦ ꯈꯪꯍꯧꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯂꯥꯛꯑꯦ ꯁꯦꯜꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯔꯤꯕ ꯁꯦꯜꯁꯤꯡꯁꯦ ꯇꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄꯗ ꯇꯤꯡꯗꯕꯒꯤ ꯃꯔꯝ ꯂꯥꯛꯄ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯗ ꯊꯥꯗꯕ ꯉꯝꯕ ꯑꯗꯩꯗꯤ ꯑꯣꯖꯥꯗ ꯊꯥꯗꯕ ꯉꯝꯕ ꯍꯥꯏꯗꯤ ꯄꯩꯁꯥꯁꯦ ꯑꯣꯖꯥꯗ ꯊꯥꯗꯕ ꯍꯥꯏꯁꯦ ꯑꯣꯖꯥ ꯑꯐꯕ ꯍꯥꯏ ꯊꯝ ꯇꯥꯔꯦ ꯄꯩꯁꯥꯒꯤ ꯃꯊꯧꯅꯤ ꯑꯗꯣ ꯑꯣꯖꯥꯗ ꯊꯥꯗꯕ ꯉꯝ ꯇꯥꯔꯒꯗꯤ ꯑꯣꯖꯥ ꯁꯥꯇ꯭ꯔꯁꯦ ꯐꯒꯠꯄ ꯌꯥꯝꯅ ꯂꯥꯏꯅ ꯐꯒꯠꯄ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯩꯌꯦꯕ ꯌꯥꯝ ꯂꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯐꯔꯒꯗꯤ ꯐꯗꯣꯏꯃꯤꯗꯣ ꯑꯣꯖꯥꯗꯨꯅ ꯇꯥꯒꯅꯤ ꯌꯣꯡ ꯑꯦꯟ ꯖꯦꯅꯦꯇꯤꯛ ꯑꯣꯏꯕ ꯃꯥ ꯑꯦꯛꯁꯂꯦꯟꯁ ꯑꯣꯏꯕ ꯑꯣꯖꯥꯁꯦ ꯊꯝ ꯇꯥꯔꯗꯤ ꯄꯩꯁꯥ ꯈꯔ ꯃꯊꯧꯅꯤ ꯑꯗꯣ 1, 2, 3 ꯌꯥꯟꯕꯒꯤ ꯃꯅꯨꯡꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯦꯛꯁꯤꯃꯝ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥꯒꯤ ꯃꯁꯤꯡ ꯌꯥꯝꯃꯛ ꯇꯥꯔꯒꯗꯤ ꯃꯄꯥꯟꯒꯤ ꯑꯣꯖꯥ ꯄꯨꯁꯜꯂꯛꯄ ꯐꯕ ꯉꯝꯕ ꯑꯗꯩꯗꯤ ꯁꯦꯜꯅ ꯄꯨꯁꯜꯂꯛꯇꯣꯏꯃꯤꯗꯣ ꯑꯁꯤꯅꯆꯤꯡꯕꯁꯦ ꯇꯧ ꯇꯥꯔꯒꯗꯤ ꯃꯄꯥꯟꯗ ꯉꯝꯃꯤꯗꯨ ꯁꯨꯝ ꯑꯩꯈꯣꯏꯅ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯊꯥꯖꯕ ꯑꯩꯈꯣꯏꯗ ꯌꯥꯝ ꯂꯥꯏꯅ ꯎꯕ ꯑꯃꯈꯛ ꯁꯨꯝ ꯐꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯀꯤꯗꯕ ꯑꯍꯥꯟꯕ ꯑꯃꯗꯤ ꯂꯣꯏ ꯀꯤꯔꯝꯃꯤꯅꯀꯣ ꯁꯨꯝ ꯇꯧꯔꯒ ꯑꯩꯗꯤ ꯀꯩꯗꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯔꯗꯤ ꯀꯔꯤꯁꯦ ꯇꯦꯀꯜ ꯇꯧꯈꯠꯂꯛꯑꯗꯤ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯞ ꯂꯧꯈꯠꯂꯗꯤ ꯑꯁꯤꯁꯤꯡꯁꯤ ꯒꯦꯟ ꯇꯧꯉꯝꯒꯅꯤ ꯍꯥꯏꯁꯦ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯎꯏꯌꯦꯕ ꯑꯗꯨꯕꯨ ꯂꯥꯝꯕꯗꯤ ꯍꯦꯛ ꯐꯪꯗꯕ ꯈꯔ ꯃꯇꯝꯗꯤ ꯁꯨꯝ ꯆꯪꯒꯅꯤ ꯑꯗꯣ ꯃꯇꯝ ꯈꯣꯡꯂꯩꯁꯤꯒꯗꯤ ꯊꯥꯖꯕ ꯈꯔꯗꯤ ꯂꯩ ꯅꯍꯥꯔꯣꯟ ꯍꯧꯔꯛꯄꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯉꯥꯡ ꯅꯍꯥꯔꯣꯟ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯆꯪꯉꯛꯄ ꯑꯣꯖꯥꯁꯤꯡ ꯂꯣꯏꯅ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯌꯨꯝꯗ ꯂꯩꯅꯕꯅꯤꯅ ꯌꯨꯝꯗ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡ ꯅꯛꯅꯕꯗ ꯍꯥꯏꯗꯤ ꯇ꯭ꯌꯨꯁꯟ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯃꯇꯦꯡ ꯂꯧꯕꯁꯤ ꯌꯥꯝ ꯐꯪꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯑꯩꯒꯤ ꯍꯥꯏꯗꯤ ꯃꯇꯦꯡ ꯑꯣꯏ ꯇꯁꯦꯡꯅ ꯀꯩꯅꯣ ꯍꯥꯏꯗꯨꯒ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯏꯖꯨꯀꯦꯁꯅꯦꯂꯤ ꯌꯥꯝ ꯗꯤꯖꯤꯌꯔ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯋꯥꯔꯤ ꯅꯠꯇꯦꯀꯣ ꯄꯔꯁꯦꯟꯇꯦꯖ ꯌꯥꯝꯃꯤ ꯑꯌꯥꯝꯕꯅ ꯂꯩꯇꯕꯁꯦ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛꯇꯤ ꯍꯩꯍꯟꯅꯤꯡꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯍꯩꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤꯒ ꯂꯣꯏꯅꯅ ꯃꯔꯝꯗꯨꯗ ꯍꯥꯏꯗꯤ ꯆꯪꯁꯤꯟꯅ ꯃꯥꯒꯤ ꯍꯥꯏꯗꯤ ꯋꯥꯔꯛꯍꯣꯂꯤꯛ ꯑꯣꯏꯅ ꯍꯥꯏꯗꯤ ꯋꯤꯂꯤꯡ ꯑꯦꯟ ꯄ꯭ꯂꯁ ꯃꯥꯒꯤ ꯀꯣꯟꯁꯤꯌꯁꯂꯤ ꯆꯪꯕ ꯑꯃ ꯆꯪꯉꯤꯅ ꯁꯤ ꯑꯩꯈꯣꯏ ꯄꯩꯁా ꯂꯩꯔꯒꯁꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯦꯜꯗꯤ ꯁꯨꯝ ꯊꯣꯛꯏꯕ ꯂꯥꯏꯔꯤꯛꯁꯦ ꯂꯥꯏꯅ ꯇꯝꯕ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯁꯦꯜꯗꯣ ꯂꯥꯏꯔꯤꯛ ꯇꯝꯃꯔꯣꯝꯗ ꯀꯣꯔꯁ ꯁꯤꯖꯤꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯁꯨꯝ ꯑꯗꯨꯒꯨꯝꯕ ꯁꯨꯝ ꯐꯦꯃꯤꯂꯤꯁꯨ ꯁꯨꯝ ꯂꯩꯔꯤ ꯃꯔꯥꯡ ꯀꯥꯏꯅ ꯍꯥꯏꯗꯤ ꯁꯦꯜꯁꯤꯗꯤ ꯀꯩꯅꯣ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯊꯥꯗꯕ ꯁꯦꯜꯁꯤꯗꯤ ꯑꯆꯧꯕ ꯏꯟꯚꯦꯁꯃꯦꯟ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯎꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅꯤ ꯂꯣꯟ ꯂꯧꯕꯒꯤ ꯁꯤꯁꯇꯦꯝ ꯂꯩꯔꯤꯁꯤꯅꯤ ꯑꯁꯤꯒꯤ ꯏꯟꯚꯦꯁꯃꯦꯟ ꯀꯣꯃꯔꯁꯤꯌꯦꯜ ꯇ꯭ꯔꯥꯟꯗ ꯂꯧꯔꯗꯤ ꯑꯆꯧꯕ ꯏꯟꯚꯦꯁꯃꯦꯟꯅꯦꯕ ꯂꯥꯏꯔꯤꯛꯇ ꯇꯝꯍꯟꯕ ꯍꯥꯏꯁꯦ ꯁꯣꯁꯤꯌꯦꯜꯂꯤ ꯍꯥꯏꯔꯒꯅ ꯍꯥꯏꯗꯤ ꯋꯦꯜꯐꯤꯌꯔ ꯂꯥꯏꯐꯀꯤ ꯐ꯭ꯌꯨꯆꯔꯒꯤ ꯏꯆꯥ ꯏꯁꯨꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯖꯦꯅꯦꯔꯦꯁꯟꯒꯤ
ni aduga commercial tam da su angang ma matik chawo resource person am sem bai ji ngaminge gi se paisa thajen bai ji de hing aina lising thadar ga lakta laktu lak thadar ka ru da laktu ne ba angang ma resource sem bai ji do adu maina ui khu khal da sel je phajan thada ni ado hojik sum khara wali sum nong gi dia sum wa haugalei sei kuni thoi siga cham chang wang di haugalei sum haugalai ni ate su ai tumna lei basing yam jaw je uraga sum tumaning de dan adu ngai sum hai ni specifically akoi khulta to ismaina atopo khunsing su sum tongnar ngani aduga akoi khun gi di khetang lai bok phare ai khunsi da sum ai di tongba mangba thidana sum school singi school je koi khun je kha chawbani na simade sum ngame aduga khun macha sing da nuaite habedi tamba jaba ngamba jaba imung manung soidana marang kaina lerangani mokoi lapani na moi phangamo aidi adu ma khudung chadaba mitim chale singse soina ai jam preside adu marak sida aina haining se sum ai wakhal du sum pamjabani akoi gi minority community hojo jikta akoi gi azmol ga leidana ko moina ai go education fit sigati education industry haitare education gi system lingkatpa aduna moi community se ta ekdam jamna jangchal lakna chakolapagi mami mu ubang mase masi ideology jam pam ja bai tar masi matau se saruk se amtang mor sitam jani aduna ai gi wakal su akoi maintain lingbai school sin se ko chen oi naga aidi amaga mateng pangba nongna linglapana akoi mateng sum pina ba ai lapta lingaga su akoi kharak haigat ki ba da leiba sing sina moida aidi chen pina ba masi ai wakal da jam ipa phongna da mateng si tong mateng lo pina ba masi ai jam khali do khoi su isa se sum am no chai ma metung da sum chai problem am ta ga ama sum lakpanina aidi nomai ama sima hengalani haiga ama heta sum tholpa ama lepani khalaga ama heta horakpa sum asmaina aidi khuchi lanthokpadi kharo sum ngamde singai di sumaina wakal sidi sum lei jamngai adi puriba miti purising do sumaina sum khalani aidi miti mchawai daragadi khara sum consider to ba natragana koi mari thambase masi ko heningi miti ne lingbai school jamaningi jamini kidi aidi mitiron saida ko hingani adu aidi miti misa khoi gi civilization khatang kumang chokot kani haina khali jam ngare oja ga ngasi phona dana wari sanajaba school jigi hojiki wariba phibam si matam ma su soidana athu matam da hena phagalaktana infrastructure ma loina phagalaktana sadra mahiro ya phaba thoroktana mingchat leiba school lama oibiba oja su na yektaba nuwa ya phaboidana hena pangal kanna khungangi miyamgi seba to bungam bi waidana ko laksari ba kasar live amadi kasar diary ke maketi go ja to wish to jari thank you media live sino rumpang pung su aina ai maketi gi jamna harau jo masum thakat jo